ngasi AYUK SORA BAZAR set ki MAKHA THANGBA SHARUKTA hand grenade ama Thamlambagi Thouong adu All SORA Clubs Coordinating Committee Ascoc na Condemn Tourakli hiramasi ki matangda Ascoc ki President MD Rafin Hai hand grenade adu kanana kari maram ki damak thamlamli bano haibado athubada sengdok pirau bom adu Kakching Police Station da pau piraba matung police ki team amana lokhatkre asigumba micham miyam da aki akhang piba yaba Thouong ase matungda amuk hana tawbigano SORA BAZAR da lukmai phamduna nomgi chara talibe ima ibel singda kari pendaba leibadagi bom thamzilibano maram aduna bom thamzilambagi Thouong ase kanana kari gidamal tawramlibano haibadu athubada mari leinaba singna sengdoknaba Rafina makatana appeal tawrakle kanana kari maram gi thamlambano haibadu athu matamda sengdokpiranaba haijeni hauji ki wanadi Kakching PS ka pau piro matungda Kakching PS ki team lakuna Aiba hand grenade adu lokhatkre masigumba raja miyamda aki akhang thokpa abo asimatung abo ana tawdanaba All SORA Club Coordinating Committee ki meke degi noruna ningsingjari SORA BAZAR da lupai famliba nomagi sara danjal bi ngu bujari bi mai bai chini marakta skumba aki akhang oiba aki tujungbo oiba grenade thamjanbe ki thabo asi matung abo ana tawbidanaba All SORA Club Coordinating Committee meke degi noruna thamjani